Impal Ukhrul lambi du chatpada checksin biyo haina thamlakhre. Indigenous Peoples Forum Manipur IPFM ki cherol amana handak Ukhrul district ki litanda community ani ki marakta violence ki thong sa thanarak liba asina maram oiraga Impal Ukhrul lambi National Highway 202 da chatok sin tawbada miyamna section biyo amasung karigumba lambi asida chatok sin tawbada khudong sadu mayak narabadi mobile number 7005410 744 amadi @119@72056 da pau phawbira ohaina phongdorakle Sasat village tangkhul na mai thaba yaroi makhoigi ancestral land ne haina Kuki National Organization KNA-B na ngak senduna thamgani haina Kuki National Organization na cherol ama thorakre Tangkhul naga gi ima singna shelter force singi case par Gari da chingnaba miyosing yawbara haiduna khamduna check tawbugi video social media singda thagana rakle Saben MR post no mai caption attack torakre hadi Impal district ki manung chanba sinam ki maikham da hangba 7 MR post da ngarang numidang Kuki narco terrorist singna nombai ron kya caption duna attack torakre hadi Manipur rifles ki maikai de ki su nombai ron kya kap tuna khudhan ki adubo aso apan di yaw ki haina Kudrapong Kendra Youth Organization na phongdorakle organization asigi wa phong kanglup na phongdorakibadi India laga na Manipur gi yelhomi miyambu namthana buchin Kuki narco terrorist singda physical amasung kusukhulai gi oiba mateng piduna lakle habasi nongma gi mayek senglakpagum tawri hauja Ukhrul district ki manung chanbalita na thokliba thawdo asisu chen Kuki narco terrorist singi khulai gi awat pa laitana ba backdrop tagi mateng panglabra habasi asobo wahang oide khuthokna riba sida Kuki narco terrorist singi kusukhulai da awat pam ta laitre karigumba asopan yawrakpada lokthokna ba security force na ambulance station tawduna lairiba asina su hena mayek larabu khudam ne hairi zeros na makhata hai Manipur da oirakliba phibam asi taraina lobu sumloi yelhomi miyambu kanjana bagi damak karthokpa ki tangai phudaba lakle president rule thamduna sin Kuki narco terrorist singda leba asi sina thokpani haibada haiman bu thokloi yelhomi miyam namthana bagi damak Kuki sing kholai paihan ba yana ba Agnibir recruitment policy sangat pra haibagi singna basu laitaba nate haina su makhata na phongdorakle Manipur ki former sitting MP MLA singi criminal case High Court na former sitting MP MLA singi mathakta panduna laiba case masing pikalak na bakhangan kre laiba singi state amasung union territory singda laiba former amasung sitting MP MLA singi mathakta laukhat pa criminal case sing kayano case sing adugi investigation gi stage na karamba phibam da lairaba gi haiba yauna former amasung sitting MP MLA gi mathakta laukhat pa case singi wayel athoba matamda loisen biyo haina sahi kharagi mamangda masamaksu advocate oiba miyoy amana Supreme Court of India da wakalakpadagi apex court asina state amasung union territory singda piba direction gi matungina High Court of Manipur su kumja 2020 da lokhatpa PIL amagi makha satharakpa wayel da Manipur gi oina former amasung sitting MP MLA singi mathakta case kaya panduna lairibagi haibadu khangalangna ba direction pikre Supreme Court of India na pirakpa direction ki matungina High Court of Manipur na hiramasigi matang the Public Interest Litigation PIL number 38 of 2020 in remonitory of criminal cases against MP MLA register tawduna lokhatkibane PIL asigi respondent singla Manipur lenga ki mahotsinba Chief Secretary lenga asigi Secretary Home Secretary Law Director General of Police lenga asigi Director of Prosecution Pangai the Labor Forensic Science Laboratory FSL gi Director Central Bureau of Investigation CBI Imphal gi Head of Branch ACB amasung National Investigation Agency NIA gi Superintendent of Police Imphal Branch ne High Court of Manipur na case asigi while sathanaba gi damak seminar council wide Nirmal Sanbusu PIL asigi Amex Gari oina hapkibane aduga thengkhang naina satharakpa PIL asigi hojuk phawgi oina ikon kona High Court of Manipur gi Chief Justice M Sundar amasung Justice Ahantem Bimol gi bench na mamang thagi kun ga tareta lokhat khre hadi court na matter se lokhalakpada petitioner gi maikai degi senior counsel KS Darun Kumar na leplaga mahakpu counsel Zulekha Khana mateng pangkhe Amex Gari oiba senior counsel wide Nirmal Sana lepada counsel wide Nehana mateng pangkhe Deputy Solicitor General of India KS Samarjana lepadana counsel and Nongdambana mateng pangkhe hari
PIL asigi makha taba while pang thokiba numit asida Amex Gari oriba Senior Council wide Nenmol Chana Court tawkiba submission sangi manungda Central Bureau of Investigation CBI na submit tawrapa affidavit sindiang chilaga matungda panduna leirapa case ayamba dispose tawramba thengnare aduga case kharakhakta mahauzu phawba pending da leiri haike Furup anigi lusingba singna pungning prathamina sihana amukona phongdorakhrei Hauzik litana thokliba kanglop anigi irang asida makhatana pamdaba thodok sing thoktanaba furup anina pungning fathana leibiyo haina All Manipur United Clubs Organization amukogi Publicity Secretary S Foreign mangangi serol amana apel tawrakle serol sina makhatana hai irang asida makhatana pamdaba thodok sing thoktanaba furup anigi lusingba singna punna phaminaduna aikhoi punna hingminasi sakhon minasi haba wakalonda Mang the Tamlaga Tabak Town of Hodamina say, Organization Asina Lamdam Sigi, Todo Watok Senda, Amadi Promasel, Marak Tolok Punoina, the Todo Watok Senda, Boning Fataduna Puna Hingminaba, Honaduna Lakle, Makatana Sulamdam Sigi upon Bugger Saktam Kai, then about Equipuna Nuxisanana, Hingminaba Hona Kigani Hide. Litangi Irang Nakalanina Mukna Bugi Mohota Wari Sanadun Luishin Gatabani MP Bimona Ponto Cray. Manipur Kundamnariba Puru Karana Kangfal Lambida Manipur Mapanda Satoka Senta over the Kudong Sahandriba Sigi Yingaga Manipur Minister Yumnam Kemsan Hana Manipur Matoto Duna Later Flat Sing Asigi Matakta in Falagi Guwahati Kolkata Musum Mumbai Tamna Paigata by Spice Jet Flat Ahum Luang Stow Cray Toramadu the Sarugya Kiba Lok Sabagi MP Omsa Bimol Akojamna Pomisanga Unakibada Tasigi Tareta Litan Sari Kong the Tankul Masani Purubadagi Oirakliba Pibamasi Yamna Lebak Tiban Nakalani Magnamuk Naduna Labagi Mohota Waris Hanaduna Irang se Warasin Purakadabane Mahana Makatana Hai Asagumba Irang Simakatana Tokana Bahona Bagalona Irang Sibu Tohan Badat Senar Bakudimak Paduna Senak Pigadabane Miamna so Inkapa Hanzilakna Bahonaba Matautai Asagumba Irang se Lengak Natijin Bagi Matakta Maikayani Miamna Waris Hanaduna Wakal Taminagadabane Ukhrul District Mapamkia the Kulai Pibasina Ipong Pong Satuna Lady Haribasilabak Tibane Lengak Yangsin Pamtoi Suspension of Operations Su Agreement ki sana kanun singap na sarhanba mathautai miyam ki punsi amadi lan thumda chauna amang mathohanna bahonariba criminal sing ase phaduna chairak pigadabani haina su phongdoke BJP Manipur ke anoba president selaba yai post ase kidamak central leader singda lobby tawba hauna khre hari Haukiba sahi 2025 ki February 12 da Indalengak na Manipur State Assembly bu animated suspension thamduna President rule thamlakiba sahi ama mapung pharakadaba numit kharani da ngarba matamda President rule lokthokuna singjama ASG MLA Yumnam Khemchan bu Central BJP leader singna Chief Minister oina haptuna Manipur da popular government ama sem khraba matung BJP Manipur Pradesh ki anobo president ama hapna na ba party sigi manungda thabak paikhatpa haurei President phamasibu paina na bagi damakta Tongan Bulusing Busing Central BJP leader sing Unaduna lobby Taubagi Tabaksu Kan Kanarakli Haidi Press na Pangbo Pau source Amana High Hokiba 2023 May 3 Dege Manipur the Thorakiba crisis as Namaram Oiduna BJP Manipur Pradesh ki President Nauna Kanbagi Taba Adu Tintaduna Lakibane BJP Central leader sing na Manipur the Ing Tapa Hanjalakpama the popular government Ama Laklaba Matungda Parties ki President Kanana Bagi Taurang Tauduna Lakibane Zaliba Tasig Mari the Yumnam Khemchan bu Chief Minister oina wasak logduna Manipur the popular government ama sem khraba matung hauze BJP Manipur Pradesh ki President oiribe adhikari mayum Sardar Devi ki mahut sinnanaba party sigi manungda khananaba leire hadi Panbayabadi adhikari mayum Sardar Devi haukiba 2021 dagi hauduna party sigi President ki phampuduna lakibane Haujuk Pawgi oina BJP ki Manipur Pradesh ki President Nauna Khanbagi matangda official oina laukthokpa leitrabasu lakadoriba 2027 ki anganba sarukta Manipur da pangthokadoriba assembly election asida party sibu hena mapangal kan khananduna yamna sauna election mai paknanaba matik chaba party sigi president ama hapagi apamba BJP Central lusingba singki maphamda apamba lei haidi BJP Manipur Pradesh ki President ki Pampayana Bagidamak Party Asigi General Secretary L. Deven Singh Hanagi General Secretary Samradakpam Premanand Sharma ki Ming Panari Masigi Matakta BJP ki MLA Sapam Ranjan Singh Amasung T.S. Basanta Kumar Su Party Asigi Anawa President Oina Khalakpa Yana Lady Nakalamar of the Chief Minister Yumnam Khemchan Lusungo popular government Asigi Watuna Lady Cabinet Minister Singh Lakliba Tasigi Tarama Pawgi Manungda Central Lusungo Singatana Rabamatung Hapnaba
याना लेरे हैरी थाजब याब पाव की सोर्स असिना मखा ताना हाई बीजेपी मणिपुर प्रदेश की प्रेसिडेंट फम की दमक पार्टी सिग मनुंगदा लेरिबा मकोक थोंबो लुसिंग बकिया बीजेपी सेंट्रल लीडर सिंग दा अकनम ओंगदा लॉबी तौबगी थौ नोम नोमगे कनखनरकली हैरी इम्फाल वेस्ट की मनुंग चनबा मयांग लांगजिंग तमांग की दमक चलारिबा वाटर सप्लाई स्कीम असिना माइके असोंगे खुंजा सिंग दा पीरिबा इसिंग असे अफबा इसिंग ओइद्रे हाइना मयांग लांगजिंग यूथ लाइब्रेरी क्लब की जनरल सेक्रेटरी सुंदर खंगजापोंग की सेरोल अमना फोंदोरकले सेरोल सिना मखा तारदुना वाटर सप्लाई स्कीम असिना तुरेल दगी चिंखलकपा इसिंग कांगलोन चुमना सुमथोक्तबना मरम ओइरगा मसिदगी थारकलिबा इसिंग असी मियामना सिजनबदा अफब महिक मताई चेंदबा अरुबा इसिंग हाबदो ओइद्रे हौजे एकंग था मतम ओइरकपना इसिंगदगी संदोरकपा लैना तेलना कयादगी सेक्शन गदबा मतमनी मरमसुना मरि लेनबा ऑथोरिटीना स्कीम असिबु येंगसिनबिदुना मियामदा अफब थकनबा इसिंग फंगनबिनबा अपील तोरकले म्यांमार के आईडीपी सिंग चिंजाक के अवाटपा मायकना हादी म्यांमार जुंता लेंगा की लानमी अमसुंग एथनिक ट्राइबल सिंगी मरकता खुद थोंगनादुना मथ्वाई हिंगनबगदमक लांजनादुना साउपा टाउन कैंप संजफम लौरिबा इंटरनल डिस्प्लेस पीपल्स आईडीपी सिंग चिंजाक के अवाबा चाउना मायकना हरे हादी हौकिबा सहीद लेंगा अमसुंग लेंगा की मायकता लेरिबा सिंगी मरकता खुद थोंगनरपदगी लांजनरख्राबा मियोसिंगदा डेमोसो टाउन मनाक्ता थारम फौ अमसुंग सुजाक सिंग यावना तोंगान तोंगान पोलम सिंग मतम चाना लोकपा ngamdabadagi चिंजाक के अवाटपा मायकनाबने हाइना लोकल सोर्स अमना फोंदोरखे माही मरोग लोकपकी मतम अदुदा मिलिटरी जुंताना ड्रोन यावना आर्टिलरी सेल सिंग अमसुंग ग्राउंड ट्रूप ऑपरेशन सिंग चथादुना एटिंग राइबल सिंगी मथक्ता लंदारखिबदगी लंजनरिबा मियाम की लौपुक सिंगदा थारम माही मरोग सिंग अदु मतम चाना लोकपा ngamkhidabane haina आईडीपी सिंगना फोंदोरखे मियोय खरादि मखोयगी लौफम सिंगदा थाबक सुबा फंगदुना नोमगे अफंग अफंग सुरगा हिंगनाबा वाना लेनारि हाइरे लाइसंग नेशनल नुपी सीरे मियोय तरुक सोकले हाइरे मध्य प्रदेश की ग्वालियर डिस्ट्रिक्ट की द्वारा टाउन नवग्रह लाइसंग संगाबगी थोरम सरुक याब लाखिबा मियाम नेशनलपदगी सही हुमुद्रा सुरब नुपी सीरे मियोय तरुक असोप नंख्रे हाइरे ग्वालियर की कलेक्टर रुचिका चौहान फोंदोकिबदा अरा अयो अंगनबदा लाइसंग असगी दबरा स्टेडियम दा कालस जात्रा की दमक नुपी क्या पुनखे नुपी सिंह अदुदा कालस लाई की चफू येंथोरकपदा नुपी सिंह अदुगी मरक्ता निंगाई संगदानबा अमसुंग चफू सिंह अदु लाकनबगी थौदोक थोखे थौदो अदुना चरांगनबा थोखंदुना मफम अदुदा तिलिबा मियाम की मरक्ता इनरकपदगी नेसनबगी थौदोक तु थोकेबने मियाम मरक अदुदा चही हुमद्रा सुरबि नुपी अमा थोरकपा ngamdabadagi नेसनदुना सोकपदगी लेखिदबने हाइके सोकलबा मियोय तरुक अदुसु नुपी ngaktane amade मखोगी मनंगदा पिकलिबा नुपी मचा अमसु यावरि हाइरे मचन नुपी रेप तौरब नहा सीद्रिब फाव कैसुम संग थमलगन हाइरे आंध्र प्रदेश की विजयवाड़ा पोक्सो कोर्ट ना पोकपिनब मचन नुपी रेप तौदुना मिरोल हलब मतुंग लुहोंगनी हाइना खुदोंग चाब लौरंबा अदुगा कोना थंगदा बस स्टैंड दा हुंदोकलंब नहा अमा मपुंची सुपर सीद्रि फाव कैसुम संग लेहनब ऑर्डर थोखै विजयवाड़ा पोक्सो कोर्ट की जज बी बाबानी ऑर्डर अदु नहान थोकपदा मरा लेरब नहा अदुदगी लुपा लिसिंग तरुक की फाइन लौखि लोइनाना कोर्ट डिस्ट्रिक्ट लीगल सेल सर्विसेस अथॉरिटी दा विक्टिम ओरिबि नुपी मचा अदुदा लेंगा की माइकैदगी अथुबा मतमदा लुपा लाख मंगा की सेल की मतेंग फंगहनगदबनी हाइना सु खंगनखि केस असि कुमजा 2023 दगी हौखिबनी चही 19 सुरबा नहा नुपा अदुना महाकी मपागा खाइनरबा ममागी मनाक्ता लाक्तुना मचनुपी अनि अदुबा उनखिबने सही तरातरेत ngairibi मचनुपी अदुबु ब्लैकमेल तौदुना हंजन हंजन सेक्सुअल असॉल्ट चथरंबने अदुगा कोना थंगदा बस स्टैंड दा हुंदोकलमने हाइरे